Imis PAODAM ming tabiriba sungbo yimnam Anuradha Debine Kongna Krumzari. House Maroi PAODA Cookie militant singna Landarak Padale Kidraba Special Commando Takalamba Salishoge Aroiba Matomangam State Taktamang Tokre. Security Advisor Kuldip Singh Pam Sindo O Lokto O Haibage Kongsang Leptana Sangsile. Nominini humnigi manungda aserpa phire logdrabade kokomina Manipur miyang galoina na kan bakong sang silagani haina kokomige kanbena jeterna ningombana phongdokre. Loinana chay kun jenda leraklaba gourmet ramrahin numi yangkhainigi parolda thadopayakre. House Pausanone Pizari. Thasagi ang taratare ke anganba ayukta kuke militant singna bom na landarak padagi lekhidraba special commando ge personnel takelambam salisho ge ariba mathong mangam ngasi state ki thakta first MR police memorial ground da pangthokre rems ke moktage Putharaklaba matung first MR police memorial ground da pangthopa tarambadu da education minister TS Basanta Kumar social welfare minister Hakam Dingo Lamlai Kendra ke MLA K8 Ibamsa Manipur police ke makok thongba official singka amati imang manung ke miyoi singna leikhidaba ke maphamda leikatuna ikai khamnaba utke Loinana Hausik Toliba tangdu leita taba phibam asage matangda lengangna kari thabak Paikhalak kadage haibadu ngasi legislature singi oiba cabinet me pamba ama phagalmlaga lautokane haina paumisangda hangba wahangi pakomoina education minister TS Basanta Kumana phongdokre Mana makatana hai housing Manipur ge oiriba phibamba asadi koke militant singna state force ta phawba ko tharapa haibasi terrorist ke thonga amani koke terrorist singi thong asi tasangna laibak thiba amani orekliba phibam asida miyam ge yaifana magdamakta lengangna kari thabak paikhat kani haibadu ngasi legislative member amadi cabinet minister singi oiba cabinet mi phamba ama pangthoklaba matung lengaki oiba chapsaba phirep miyamda khangalakane khulai paiba masant lan thengdaba aduna amane adubu civilian da attack taropa haibasidi worldwide oina terrorist ke thawga mani maramasina makoi singka asake mathakta loge oiba chapchaba action lokakani haiki Sector of terrorist act aduna eta immediately moidi hit and run parameter aduna paramaching mina moi mathakta action police arms duty case the civilian charge sheet rule of law process adum sathagani aduga loinana tegi chapchaba pegi police state police ki central lairibo army lairibo map se chap manana act omna ba ko chapchaba digi okupina same side laire GSC against the brutal killing of the Kalamba Manaranjan Singh Thiam Concern Imphal East District Manipuna Haying January ki tangkunge ayuki pung manga dage tangkuni thogi ayuki pung manga phawba pung nipuni pangi Manipur pumbada ban kokhrei hariba banasida essential service amasong dharma karma ge oiba thorum sangde komthokane haina Manaranjan misigi mayukta sangkiba GEC ge kanmenana thoropa cherolamana phungdorakle Sedona sida pallibati ngarang January ki tang tarani pangi nongalamdai pungka anirom tabada koke narco terrorist singna kangsup jingthak talang darapudage thiam konjin samananjing laikai da leiba athawata khelama Manaranjan singna imaleba kedamakta thawaina pontha pikhrei mag leikidraba matungda JSC na lebak miyam galoina na ngarang chief minister da pisangkhiba memorandum aduge matungina JSC na Manipur lenga ta pikhiba pungkun marigi matam thakibadu lenga ke maike dege positive response amada piraktabadage Manipur banase kawani hariba banasida civil society organization club maida paibi amati lebak miyamna mateng pangbina baso appeal tawrakle Manipur ki security advisor Kuldip Singh athuba matamda sindo o unified command Manipur lengakta khudakta sinau SDPO anana hatpa kuke mihatpa anibak thadokpa sugya yaroi Moriada state force matik sana thamgadabani state force ke damak palen miam na lebli long leb Manipur imana ge pare haba khulaw kya lauduna ngasi palen mamang leikai da palen area gi
नुपीसिंगना वकर खोंजंग संसिंख्रे सिंगतम अपुनबा नुपीलो पलेंट अमदी पलेन मैरा पाइबी अपुनबा लोप अनिन संदुना चटखिबा ngasi gi wakada khongjang aduda saruka yarambi chingtamba apunba nupilo palen ge president e nungsina phongdorakpada haukiba sahi megi tangka ohum tagi chatharaglebai irang asi nemthaki gadra hariga manipuri kasenta koyada micham miamda kutta thaduna hena iranga kankalapa asna maram oiraga manipur ge security advisor kuldip singh na oiba manipur gi mama oibi sinna pamdre अथवा मतमदा मसाना खंगना फम थादोपिरो मणिपुर लेंगाक्ता सनबिरो हाइके माना मखाताना फोंदोरकपदा था निपाट हेलबा थोगलेबे इरंगसना मरम ओइरगा पलेंटी एरिया दा लेरिबा मियाम असे सुपम नोमफम खंगदबना मरम ओइरगा अदके मतेक अवाब क्या मायोंगनरी लाना सी हेक हौरकपदगे खुंगंका असदा लेरिबा ममा ओइबिसिंगना युमदा तुम्बा फंगदना इसा इसु सिंक सोक्तनबा हिंगमिंग चेंदा खांगदुना ngakuna lakle mafam asida security ke miyo kya leirabasu ngarang mak security leina micham miam kya halapa asana marambo eraga border area oiba mafam asida leiriba miam da mi paiba hena pohle masi mari leina basingna miam ge mi paiba ase kongna basen biyo haina abel dawlakle muktasalak ama muktasalak tabu palien da lairiba ipoise atoki matik mi paire laibam khangdre aduna lairiba security singje mafam da nga aga lai hairaga su masai misi minaji yaurabanina aikoina security lai asam rifle lai BSF lai hairaga su akoi puning da mi paiba nungai tabasina pik thalle palien da su aikoi matai da laibanina aduna mari laina basina yengjan biro aduna kuldip singh hairiba nupa je ham thadok biro Manipur सरकार दा सिना बिरो सिने कोइ नोदि वाकचरी बस ममासई की मेगी तांग अहम दगे मणिपुर दा थोखिबा इरांका असिदा माइतै सिंह नोंमगे सिरगलेबा असि यूनिफाइड कमांड पाइबा कुलदीप सिंह ना नकन अनिमक मानबा मियंग येंगदबदगे थोकपनि हाइना यूनाइटेड क्लब्स ऑर्गेनाइजेशन ऑफ बिजनोपुर डिस्ट्रिक्ट यूकोबिट के जनरल सेक्रेटरी लोंगजम प्रेमसेना फोंदोक्रे वफम सिंगसी यूकोबिट मपाल अमति लसाल पुन्ना खुसमनादुना निंगथखोंगदा पंगथोखिबा पाउगी मिफamba amada phongdokhibani mana makatana haikibada thoklebi irang asi santi puraknabani haiduna Central Force kya Manipurda thazalakre adubu nomagi misi minade Lab 3 maramaduna Manipurda leriba Central Force sing lokthokpi khro prajamiam na ngaksarage aduga loinana Unified Command gi Chairman ase athaba matamda Chief Minister and Birendra Sinagadabane amadi Kogi Singha Chanariba su athaba matamda lauthokadabani natrabade akanba khongsang kya jangsinaba semsare haike Paugi miphampa aduda Mapal ke General Secretary RK Sashi Yukobit ke President W Shanta and Drug Campaign Bisnapur District ke convener Toksom Roment amadi atai thomi kya so saruyake Bisempur district asigi manung da leijariba club organization sing tongan ba amukoi makada leba tongan ba organization sing asina ikoi akan ba khungjang kayam rom sanction gani haina khamjari adugi mathakta hauji aikoina akoi leijariba aikoi gi khungdang gi haitare leijariba sing asi aikoi senate forcing asina karimata ngapi senbidramnina aikoi isana jaitum na khangde jana khangde ko chikchara kanda aikoi gi khungang ase kanjarage haibase aikoi sarkar thamjari Numintini humnigi manungda asepa phirepa amagi makhada Manipur kananabagi damota asepa warepa amal lauduna Manipur kananaba honadrabadi kokomina tumina leitho gloi Manipur gi miang paluinana akanba khongjang jangslakani masida tholapa aphaphadagi daita lengala pogadabani haina kokomige convener Jitendra Ningombana phongdokre ngasi kokomigi mioi nipana saba kangbo amana hausag Manipur da leiriba phibam asida Chief Minister gi kari phirep leiribage Manipur gi miyamna hangning liba wafama adu kokomina mo sinduna hangluraba gi matung ka paumi singda mahangna hai India government ke policy ase Manipur gi miyamna yamna nungaitaba ama oire tawrakliba mong ase proxy war ne Kukida miang thamlaga lanthengnariba kanglopa animake thabak tawri haibage maungda Manipur lengang natumina leriba ase karigino Chief Minister amadi MLA Minister ge mathau ase mitam miam ge punche kannaba natabra
Lairiba phibam asida Manipur miyam Kangaw Notarubra State of Forcing the Kotarapa Haibasi Maida Amangba Taishan Baga Chapmanare Masiki Tanza Asida Security Arrangement Ge Matang the Kari Karamba Tauranka Laukalabake Miamge Apamba Kari Tabak Taurang Tauribage Helicopter Pusalabana Lant Lucian Bangamgadra Criminal to Oidaba Chinkuki Kangbu Asi Ngasi Pawa Karike Kanduna Tamlibano Central to Force na Kuraka Hangdana Lebama Pampa Amada Ngarang Ning Tokong da Tokiba Labaktiba Todok Aduda Karisho Kangza Draba Micham Miamda Kutarapa Suda Leriba Kangbu Aduda Central Government Karigi Tumina Yengduna Leribano Chief Minister, Home Minister na Housek Pawa Karita Uduna Leribake Haina Pongdo Kibaka Loinana Housek Manipura Leriba Miyamna Pamleba Asi Iman Lebak Nungshi Kangani Haiba Wapamadunate Iman Lebak Damakta Miyamga Tabak Minagani Atoba Matamda National Register of Citizens NRC Chanahanba Su Chanariba Chenguki Miyoi Shingna Kutarapada Kangtona Lebangamdre Atobada Su Lautokadabane Moreda Masagi duty Toduna Lediba official Krishna Tombina Fauba Myanmarge Maron Lon Bakambu Yaure Hariba Pawada Manipur Gamena Kari Tabak Lokat Pirabage Amadi Toklebe Irang Asigi Matangda Security Advisor Unified Command Ge Matangda Wahangkia Hankibak Loinana Housek Lediba Manipurgi Piba Masada Security Arrangement Asi totally fell ore Haiba Wapam Sopondoki Tagdi indagabo mayokta laugdabani haibo poto koi thamjarame kariguma pakhum pirakraba akhoi de CS oina ngasi bogda wagdo reisira hojikti akhoi toksinabagi mongdi ko tobirano aduna CS o singna akhoi gi lam ngamjab level da yamna kanba leibo manipur miyang golina na hek numinini huni na ta haire numit khan jigmon da atubu wari bom lawk da gari akhoi na tawrak podu manipur lenga na nasani ya da lawgdabani haibo posi ai miyam da thamjagi Singilamda Law and Order Ngapang Ngamdraga Maitei Singbuna Kongkuda Pundana Tambayaroi Oidiba Manipurgi Pibam Asada Kulai Lona Paiduna Lan Hobagi Matamnate Legangna Miamda Kulai Pongna Sinagadabane Haina political activists Sapamsa Kanglipal na Pondokre Wapamasi Housing Manipurgi Oidiba Pibam Asiki Matangda Manipur Press Club da Pangtokiba Pongmi Singa Unaba Amada Pondokibane Mana Makata na hai lamdam asida chatharak leba lan asi thamapal phazalakle masida lamdam asige ngamkhai kanjaningba kayana tholaktuna security forcing ge station singdege khulai lauduna maramdam ngakani khaliba wakalonda asi ikai khamna phamthoi makoibu Phaba Punba Toba Haibasi Maram Chade Iramdam Ngaksana Bagidamakta Training Panglaba Mioishinga Asida Lengak Asina Kulai Pongna Sinabagi Matam Oide Manipur Miamna Su Imtong Kudingi Mioi Amamam Tolaktuna Manipurgi Ngamkai Kanaba Honaba Matautare Haiki Amaramda Matau Ningtina Police Gate Chanakanglont Kangba State of Force Kaya Yauri Asigamba Matau Maso Kangba Sink Asida Sen Namtuna Changlapa Police Senga Changdamna Bayaroi Masida Lanta Asi Nakal Amaramda Dibot Taunabagi Masak Oi Masigi Mahot Lamdam Asigi Ichang Toba Kudimak Tolaktuna Lamdam Asigi Ngamkai Kanaba Honaba Matam Oye Mahak Masasu Lansiki the Mugda Sem Saduna Lady Haiba Wapampong okay Hello Lama Lakana Battalion sing to the Ginomay of Tokada, Manipurgi Hamkasi, Kanana Honoriva, Miami Ulsa, Ekoi Kai the room to aid. Nashidi, my tasting, Makomako Punzalaga, Tambugi Matamato Natre, Akoida, Atuba Matamda, no way Birega, Manipurgi Hamkakan Mada, Akoi no fun to put of dancing set. Lawal, I will from saying, Mayamda, appeal to Shanabidamata. Ngasi yupong mapatapa matamna ning thakwa model ha secondary school da ke Brozen Singh Ait Nuksi Tombi Embrazen TH Noren TH Mombi Devi RK Tombisana amasung O Joy Chandra Singh na das da panduna Bisnapur district ke odiba emergency public meeting amapang thokre Hariba mifam ado Sikh regiment na support tawraga kuki zone narco terrorist Singh na
laklaga ngarang nungthin pung omlop tabada ningthau khong kha khunawdagi oinamba bamonjau seng apopa lekhidraba o nokol seng oinamba manitomba maitei apopa o bamonjau seng tiam soment apopa lekhidraba th manibabo amade ningthau zamba nabade maitei apopa lekhidraba nsm singbu tamthina halambaga mari lainana mifamba adu phangkhibane loinana Bisnupur District Zone Action Committee against the brutal killing of 4 civilians at Ningthaukhong Kha Khunau by Kuki narco terrorist kawa JSA amasu semkhre mifamba adu da warip kya sulauki warip sangka adudi anba warip ta nge maning thangba saruk sengka amadi jingsingda thamliba sanjanta forcing ase athuba matamda pung kunmarigi manungda lauthokhinaba Manipur government taksanba amade lauthokhanba anisuba warepta pung kunmarigi manungda hariba sanjanta forcing ase lauthoktrabadi aseba haksang mari ase laudaba haina leble ahum suba warepta mihatpa koke narco terrorist ase Sikh regiment pung kunmarigi manungda puthokhtuna miyamda sinahanba amasung loge matugina serak biba marisuba warepta miyata ase Sikh regiment laina thokpanina misi asiga mari laina Sikh regiment ke matakta FIR lodge Bisnupur police station ge khuthangda tawba amadi Manipur da athuba matamda NRC sanahalo haiba warep sing lauke aduga loinana hairiba thabak sing ase pung kunmarigi manungda mari lainaba authority na pangthokta taragade makhatana miyamgi mifamba ama amok pangthokpa haina sulemnaki Status agi mapong kya da Santan Force laina maite kya kuke narco terrorist singna hatok biba Santan Force da power sinadaba Santan Force leibage athalei 3 State asitigi athuba matamda Santan Force lauthokpi khro haina nambol kaithenda ngasi United Protection Committee nambol sin nura wakan me pamphangkhre Manipur dage Santan Force khudakta halanbi khro longle Manipur State Force da power sinau haiba kholaw lauduna nambol kaithendagina nambol maibam pauba rally amasu satke United Protection Committee nambol gi women to wing secretary Al Premila Leimana phongdokhibada thanipan suraklaba irangka ase ngasi pauba palibalenga ka asana solution purapa ngamdana leiri lenga ka sina iranga ase loishinge haragadi loishin bayarabade maitegi isa sing ichel inau sing kuki singna noma gi ani hatpa om hatpa mari hatpa tawriba asida gamen asina yengdona leiri miamong liba Central Security Force singda power pitrabanina makhoibu tanthongnaba phirep lore Central Force ke mamang maktada miyoi kyage punsi pikhamna kre makoi lebake artha leitre marama aduna makoina aikhoibu ngaktragasu kuke singa maira paibi singa lanthengna zarege Central Security Force sing magi maphamda athuba matamda halanbe khro haike loi makoi khutta lai pek khai bu phurup se yamna pikpa jati ni minority di makoi nate akoi oire kuki masung yame hoji silta lista yo hangi buduna asa makoi na loi oire akoi chi baki ba sa hon thabang khangde marama aduna ne akoi hoje mainung da song chamba sa mana aduna ni akoi la lo chamba ngamoi do eragadi akoi hojama athuba matamda immediately security force na se mafam da magi mafam da withdraw to honbiro Thasage tang tarani panda security personnel singna thawalge court complex da yabai yaudana sangalak tuna amadi court ki top floor da kaklaklaga makhoina Chataram khiba thabak tharam singka amadi ngalang khiba wangang sangang sing yaningde haina Thawal District Bar Association ge president Khangembam Arun Kamana phondorakle ngasi Thawal District Bar Association ge khudaki oiba meeting pangthoktuna warep taruk lauki haina warep singka paluduna Thawal ge quarter complex taleba Bar Association asige office ta pangthokiba pawmi singka unabada Arun Kobana makatana hai Thawal Police ke Assistant SP and Suras amasung Thawal OC ke Ais Pulanchana BSF personnel sikaloinana court manungda changlamba ase court ke authority amatage ayaba laukiba sulaite thawang ase yaba ngamloi court campus manungka asida changlaklaka makhoina ukil singka amade
कोर्ट के स्टाफ सिंगना nganglamba wahi wata singka adu yaningde thasagi tangtara direke numitangda district asita thokiba thongdok amada court building mathakdagi nongmai kapla e hairapa ase Thawal district bar association na yaningde hairaduna court complex asiti security na section ngakduna get solondna lairiba maphamni haike mahana makatana hai Thokriba Thokdok Asigi Matangda District and Session Judge Thawalda Amadi Manipur High Court ke Register General Deso Eiba Cheron Thaduna Kangalagani Thawan District Court Complex Manangda BSF Thamnaba Thorang Tawdagliba Asisu Bari Association na Yabangamloi Police officers singna ayaba yautana court manungda sanglalaga daite yautaba wangang nganglamba tawningbata tawba asi marilenaba authority na Aingi oiba action local PO Hairaduna Makoina Taramba Kudima CCTV footage Labor Ngakane Haiki Nasigi Pomisanga Unaba Aduda Thawal District Bar Association Game Members Singsu Saryaki Maram Sabra Sadabra to Piraga concern police officers Jenaba BSF and police will live at Tibundo Adu Matata Aingi Oiba Matichava action local PO Hainapuna Haizari Anuga Makata resolution number 6 Aquina Haizari Tawalisip Bar the Mojida Bar Tawalisip Bar members in Honorable District Senators Yamna Makata Dosigi Abdo inquiring them Tawna Rapina Madugi proposal of Tamzari Mitei Irol Iek Loina Salonta upon Balof Milanda Kanglipanga Santuna Mamang Sahidiki Board of Secondary Education Manipur Bosenga Kusanaduna Lamdam Siki Miangi Luchik Purento Oiramba Likidraba Sang Subamba Akabaga Barilena Bosemna Tehi Kudinge Pangtokuna Lapa Class 10 Ge Mahiroi Shinge Tehigi Oina Mitei Mayek Atoi Ehenda Changdam Nabada Kwaidege Mark Wangna Pangba Mahiroi Da Sahigi Oina Gas Award oina lupalising tarapinaba Milan ge magedege Bosemda hainaduna lakhiba ado handak sahi lisangani kunmarige oina ngasi babu parada laiba Bosem office holda the glittering annual prize distribution ceremony 2023 ge tharama mapang thokre Tharamadada Government of Manipur Education Commissioner Gyan Prakash Bosangi Chairman Professor Akhamba Joy Kumar Education Director Laistram Nandakumar Board of Secondary Education Manipur ke Secretary Dr. S. Mangichao Amadi High Court ke former legend advisor Iromba Lalikumar Su Tharampa Aduda Sarugyake Sayesigi Mitai Mayeka Amadi Apunba subject Maka Kwaidike Wangna Pankiba Mahiroi Ani Thawal Khetri Laikadege Nawasanam Sange Bahiroi Christina Nongthombam Apokpa Nongthombam Ibosana Amadi Tokpam Dhanasri Sano Apokpa Tokpam Gambir Chant Mitei Little Flower Iskunda Cash Prize Oina Lupalising Taratara Ke Piduna Ikai Kunaba Otke Loinana Jay Kudingi Milana Aikwiki Lont Amadi Mayaga Saukanaba Kana Honabiramba Miangi Luching Burenda Oibiramba Chingsupampa Akabagi Mingda Award Asi and Topani Award Ki Sampam Se Nangnatina Biramba Musing Amadi Milanbo Nung Sibaba Miamna Panglapa Sampam Sing Tung Sinduna Tangai Padana Haurakliba Mahiroi Shingidamakta Ironta Amadi Mayekidamata Yenglaka Midai Mayak Chakonaba Honabada Mateng Khara Oigani Kanduna Ewarki Sampam Singh Milana Bosenda Lupalaka Amaga Lising Yankai Mangsungnana Sinaduna Ewart Asina Laikidaba Miamgi Lusing Purend Akabagi Maramda Hena Kangningsba Tigana Bagidamakta Tambane Haide Wabagai Mariambam Lekadege Martin Grammar School Kaksangda Kese One Tamlamba Laistram Punseba Singh Apokpa Laistram Sarit Chandra Singh na Ikang Kangudana Nungaitaba Tawdok Amada Laikidabada Awaba Pundobgi Taram Ama Chaliba Thasage Hokiba Tang Tarataruk Tapang Thokre Haidiba Awaba Pundopa Aduda School Sige Managing Committee Member Singh Staff Amadi Satra Satri Singh Nasarugyaduna Minute Adi Tumina Lepagaloinana Laikidrabake Tawaina Mapugi Laikunda Inga Chigna Lairuna Batoni Sabaga Iroinana Imang Manungi Awabatasu Sarugyake Manipurge Miam
khudima kuki taba mafam singda satuna kuki ge machinja ka ohelasi masina India amadi Manipur lenga ke apenba oiragani haina salai apunba nupi lamsing lob Sanulan ge General Secretary akoi jam santina haikre ngasi singzamai chinga makada leiba Sanulan ge office ta pangtho ke ba pawgi mi phama amada wafama se pongdaludna santina hai Manipur thugaina ba thoglakhiba kuki MLA tarage makong konduna ngak nonduna haizaba amadi MLA yangkhaina Manipur konduna lehoro haina Manipur lengakta haizaragani haigi Haurakliba lanta asida Manipur lengakta MLA humpu leiba asida kukigi MLA tara chongthoraktuna makoigi tonganba separate administration pangnana bagidamakta Lonta manaba chin kuki singda insalaga Manipurda akan bajai teng pirak bahai basilai baktibadi tani pante helabai irangka asida nomakang dana misi mina thoglakliba asida India lengangna khangna Manipur gi miyam bokai sulaitana tumeta kangumna obasi ngaktaba ngamde misi mina tholakpada mama singna khangba ngamdaduna lengakta wakatpa rally chatuna kholaw zaba asida Manipur lengana Central Task Force thazatuna nupi singda etek tawbada soinai bakia yohanba sepende Manipur da thogleba lanta asina mishimina yawbatana tana yumkai kya mai thaduktuna mayumakai leisatraba miyosingna rally camp singda changda pamlotuna leriba asi Manipur gi governor amadi security advisor amadi MLA yangkhaina kumai gumna yengduna leriba asi ngangtaba ngamde haike khim MLA yangkhaijina makoi tara je nonjari khong kolga hajari lejara sanu akoi upai leite akoi wakapam leite akoi hojiti akoi gi Manipur sida lo haibado mangre lo letter banina aina hajini badi Manipur gi icha khudimak kuki taba ching mafam pham tatana akoi ji kuki tindak helasi masida da akoi Manipur government gi apem olethenu Nagalam maramda salai apunba nupilam sing loba Sanulan ge advisor ibethoina phongdorakpada Manipur da lairiba miyam maru aina yellow purobo oiriba singbu similon phatet similon thapaba mida oina mitang sangtuna India lenga ka amadi Manipur lengangna khalaba male maramdi Central Task Force na ko ke mitang changba amadi ngasi phawba thokleba lanta asige varation da ama purakpa ngamdriba asi atopa leibak singna India lenga ke thawangka asibu yenglaga khubak khukadabage pungphamba yausalakle haibasi India lengangna khangba phai haina suphongdokhi bare thumon tamda mi kap thokuna namdam Manipur amadi India gi manuga challaga leiba Manipur gi furu ani khadabada loisan mangamdraba India sibu atopa state ki chaw chawle bagna nongnarakani khubak khubir ani haibase nakhoi ngasi yan taro khango haibase sanura na nakhoi na phumda khangalabani Lambida police ke checking ki bana drugs lalunbo seng lambida drugs podre iseng lambida oina puwa haurakle karba tawriba seng aduna nisage polam seng lalunba ke anoba technique ase sijina bada somai pakedre jirimuki engine pamba hi season atuna barak durend marinda yamna chauna drug ke karba tawramba mioi kangpu amangarang kasarge Lakhipur ferigata police na phare ngarang sagun sen nimita aronba pau phangbadage Lakhipur da dawna lakpa SDPO Amanda Prakash Mina IPS na Luchingba Police ke Kotpo Amana Fullertal Pedigatege iseng lambida purakpa yang krabanisha ke polam singaloina na mioi mari bhare makoidage savanda cap kuntrani panda yaraba herande gram chama aduga atopa peke taramanga da yaramba tablet liseng taramanga ga chanipan phagale hairi pharabasing adugi manungda thangmant mar Inventor Thiek BX Sang Manipur dageni aduga Patrick Pudaidena Lakhipur dageni Department of Home Science Amadi Department of Chemistry and the Ikak Standard College na Sinduna Research Ethics and Publication da Highway Hiramda Numit Ninige National Workshop Ama Standard College Fitness Center da Pangthokre Numinini chumna pangtokadaba workshop adada Standard College ke principal Dr. Al Basanti Devi Standard College ke Geography and Coordinator ke
Head of Department Dr. and Chandrasekhar Ikak I Chandrakumar amasung English Department ke hanage Head of Department Dr. and Location na resource person se oina wanga ke Nominini Chatagadaba workshop aduda India ke tongan ba mafam sangdege lakpa miyoi chamagatara henbana online da amadi miyoi chamaga kun henbana offline da workshop adubu sadugya ke Tharamaduga mari lainana Dr. K Rosni Palana Phongdorakpada researcher amana article ama iraga publish tawbada kudongsa tabakaya thengnaba amadi kanagumba miyoi singna article asidege Lagthoklaga aranba maikaida punaba honabage ase matau karamna ngakthokadage haiduna pangthokpa workshop ne Mapanlamdagi lakpa resource person singna so participant singda researcher singna thengnariba khudong sadaba mayamba ase karamna thengnagade haibage matangda su phongdokhe koi manghan ba haitare aduna misleading mayam ma maduna mangje usna mai institution adagi mai masabagi career se adu mangi ba aduna adu mayam se koi sigumba mayam se tawdana ba koi resource person mobile digi lakriba sir Vinit Rasuri ma experts na sigumba publication gi mata adagi Kanglaipa Communist Party KCP na lebak miyam de selge tengbang nirakpa matamda Lobasagi Deputy Finance Secretary TS Bobby ke khuye kiyawba letterhead khaktamak siznaragani masina tabata KCP ke mingda atai makhal makha kya ge pambai siznaduna miyam de sankhai thumkai chatharappa yawrabadi miyamna mateng pibigano haina KCP na khuye piduna thadarappa cherolamana hairi Sedonasina Makataraduna Hai Ngasi Manipur gi Miam the Thengnariba Lebak Miam gi Lanteng Manung Asida Langi Stating Punamag Tungoi Naram Laga Irepa Kidamakta Kanduna KCP da Selge Mateng Pangwirakiba Amadi Adai Hiram Kiata Tengbang Lakpa Irecha Kudimaki Mapamda KCP na Tawemang Kangba Utpagaloinana Tagapa Pungdarapagaloinana KCP na miyam de sangit tengbang nirapa matamda Lobasagi Deputy Finance Secretary TS Bobby gi khuyek yawba letter hek khaktamak siznaragani hariba wafama ase kudaktagi chanaragani haina so KCP gi information and publicity gi member in charge as mangalna khuyek biduna thadaropa terrorism palle Danamanchuri University ge oina laidiba issue singka ase pukhana bagadamakta platform pa amathabiyo haiba demanda thasage tang taramanga da university asage VC amadi education UG assistant director ga unaduna numet homnegi matam tharamba adu thabakta onthorak tabagidamag university asage makada laidiba mahiroi singna ngasi DMU a block ke office solon sankre hiramasagi matangda wangang latuna DMU ge mahiroi Dimochana High University asida mahiroi singna thengnariba isu singa ase pukatpa yaba platform pa amata leitriba ase thamnaba haiduna thengkhanga kyarakta mari lainaba authority da haiduna lakpane adumapo authority oiriba singna mahiroi singke wa tabiduna leithokpa amadi mathautaba thabak paikhataba asagidama university asage PG mahiroi singa amadi university asage Makada Leiba College Manga ke Mairoi Shinanga se administrative block ke office as a solon senbani. Masida Sunatana University asage Makada Leiba College Sing ngasidege sadan tauragani Makatana authority ke maike dege matik sabat thabak paikhatriba fawa college sing ase sadan tawbatanatana a block ase solon ke gane haike. Yo haji union election thambiyo habagi lamukta koi ozabi si unazarmaga numihumni matam thajarame adu huji pauda action amda lokhat petrol maram oiraga danamaji university gi chhatru sing amadi danamaji DMU gi makhada leiba college manga gi chhatru sing apunbagi mairoi sing na haitare danamaji university amadi DM college of science DM college of arts DM college of commerce GPU college law college club ngasi dagi total shut down tawre ha ngasi press gi utham haitare Numi kharenigi mamangda hautake
manang nakpasingda singchanpa chatpada khulai matik sana paiba ko ki laloba singna pharaga tamthina habikraba makoi marigi imong manungda ngase kedogi mihuda kangbo amana haktengnana satuna sel amade nomagi changtraba yadaba chenga hawai thum achathaw alu tilho kobi yauna atei tingmang kya khosana kre Kanglai Electronics Development Organization kedoge President Soibam Manitona Amadi General Secretary Sur Thoksomna Lusengdona Charkeba kedoge Tengbang Khongsat Adu kedoge Advisor Santire Rani Amadi Pakpi Yauna kedoge Masangyam Laba Thomisingso Saruyaki Kedona Tengbang ge Polamba Khusinaba Thaurampa aduga Marilainana kedoge General Secretary Sur Thoksomna Hai Kedona awa anataraba punamakta mateng pangbangam sade adubu kumbi akasoigi laikhidraba patho marige imong manungda mateng pangjaribasi baru aina laikhidraba imong singa asi nomage suza nomzaraga hingjaraba imong ko oiba kaloinana kedo suza nomzaraga mibal tangdaba lamdampa ama oinaba honajaba lob oiba aduda laikhidraba imong marida kharadang oirabasu mateng oinaba kedogi thomi singna numit khudingi tungsan jaba samphamdagi temang ase bijabani mana makatana hai haujik laikhidraba akasoigi patho marigi imong manungi yauna akasoigi suning nomningba miui manga ahanbigi oina kedoda sinabiro kedona nomagi sent thokpa simpamba ama pahelaga hingmanasi haibagi thajaba pekhi kilo samri aduga tum da bek ani ma yaure adigi covid da bek mari ma aduga athau da 22 liter ma aduga alu da kilo sani ga kuntha ma da sawala hwai da kilo mari aduga mangan mapum da kilo yang khaiji be ma aduga kangtak itu kilo kuntha ni kuntha hai bane Taramadda kedoge advisors oidaba khwairamban nupi kai thend simpam amasung satang kanba luke president as santi leimana hai nomage chara tanzanaba sing chanba chapada kuke lalob sing namya thina hatki basilabak thibani masida kanagumbana lange matam sida ching sanba salibadu siba chalibra haina lana khanba yawi miyobasi leitaba matamda yamna wabane Ching sanba satkibado nomagi chara oinaba sing kharana yumgi oiraga kharana yolaga imong manung punaba orangani adubu kedogi thomi sing so awa anakya mayong marapa manipurge mapam kya dege lakpa ichen ina waktane aduna akasoigi awa ana mayong nariba khunsa manga ahanbege oina kedogumna suranom laga mipan tangdana hingminanaba kedoda sinobiu Tawbatabu miyoy sing adu suning nomningba nisha sataba miyoy oibiyo haike. Masagi sebak ani izat mangan kibage chehikun jendaleraklaba gourmet Ram Rahim Singbo numit yangkhaine parol da thadokpa yakre. Lisangani kulumdoge November da sunumit kuma thoine parol da thadokibane ma parol da ahumlak thadokrabani chahi yangkai taruk suraba Ram Rahimge tunginba Punjab Haryana Himachal Pradesh amasung Uttar Pradesh da mayama malai magi tunginbe disciple nupi ani izat mangang khibage amade mihata ani doctor senabadege chahi kunge phado Ram Rahim da pi khibane journalist Ramchandar Satrapati amasung dera manager Ranjit Singhbu lisangani anida harkibagi thaudokda Ram Rahim Chennai haire dera chief amasung atopa mioi ahum kaksu chahi taratru ke mamangda journalist ama harkibagi damakda mara laire lau thokrabane Haryana Good Conduct Prisoners Temporary Release Act 2022 ke makada convicted prisoners Singhbu regular parole PBI haire At large year Boeing 747 cargo plane ama pairing ida mai chaklapodagi Miami International Airport emergency landing tawkre
US media report ki matungina plant ado paikhalakibagi ikui kuidana engine function tawba ngamdabadagi mai chalakibani at large year na plant ado separated na oire haiki thawdogado karamna thokibano haibagi matangda thigakani hairi hauzagarobada maroiba pau amone pizari Kuki militant singna landarakpada laikhidraba special commando takhelambam Saileshwarge aroiba mathau mangam state thakta pangthokre Security Advisor Kuldip Singh Pham Sindo u lakto haibage khongsang leptana sangsile Numinini humnegi manungda asepa phirep lawdrabade kokomina Manipur miyang loinana akanba khongsang sangsilagani haina kokomegi convener Jitendra Ningom bana phongdokre loinana jayikun jendalairaklaba government ramrahin numid yangkhainagi parolda thadokre Image PAODAM gasigi de matang sedaloi jade ming tabiri besangbo amuka hana khurumjari